ꯏꯆꯦꯅ ꯑꯣꯖꯥ ꯑꯃꯁꯨ ꯑꯣꯏꯕꯤꯔꯕꯅꯤꯅ ꯑꯣꯖꯥ ꯑꯃ ꯑꯣꯏꯅꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯆꯦ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯁꯤꯗꯁꯨ ꯑꯉꯥꯡ ꯃꯆꯥ ꯃꯆꯥꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯈꯟꯖꯩ ꯁꯣ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯁꯥꯇ꯭ꯔꯁꯤꯡꯗ ꯌꯦꯁ ꯌꯦꯁ ꯁꯥꯇ꯭ꯔꯁꯤꯡꯗꯗꯤ ꯍꯥꯏꯅꯤꯡꯕ ꯉꯥꯛꯇꯅꯦ ꯑꯁ ꯑꯗꯨꯝ ꯍꯥꯏꯔꯤꯅꯦ ꯁ꯭ꯀꯨꯜꯗꯁꯨ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯇꯝꯃꯤꯕ ꯁ꯭ꯇꯦꯖꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯦꯚꯦꯜ ꯑꯃꯗꯤ ꯂꯩꯅꯤꯗꯅꯀꯣ ꯂꯩꯕꯗꯨꯗ ꯑꯣꯖꯥꯅ ꯇꯥꯛꯏꯕꯁꯤꯡꯁꯦ ꯐꯖꯅ ꯃꯨꯟꯅ ꯇꯥꯁꯟꯕꯤꯕ ꯑꯃ ꯆꯪꯉꯦ ꯗꯥꯏꯖꯦꯁ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯈꯪꯗꯕ ꯍꯩꯕ ꯍꯪꯕ ꯑꯃ ꯆꯪꯉꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯒꯤ ꯍꯪꯅꯕꯤ ꯍꯧꯖꯤꯛꯇꯤ ꯈꯔꯕꯨ ꯍꯪꯉꯦꯀꯣ ꯍꯪꯕꯁꯦ ꯀꯌꯥ ꯍꯪꯒꯟꯗꯦꯕ ꯏꯀꯥꯏꯅꯤ ꯈꯪꯗꯦ ꯑꯩ ꯏꯁꯥꯃꯛꯇꯕꯨ ꯀꯌꯥ ꯍꯪꯒꯜꯂꯛꯇꯦꯕꯀꯣ ꯊꯥꯏꯅ ꯑꯗꯣ ꯈꯪꯅꯕꯗꯤ ꯑꯗꯨꯝ ꯍꯣꯠꯅꯖꯩꯕꯀꯣ ꯑꯩ ꯊꯤꯕꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯍꯪꯕꯁꯦ ꯌꯥꯝ ꯀꯤꯖꯩ ꯑꯣꯖꯥꯅ ꯍꯪꯕꯁꯦ ꯌꯥꯝ ꯀꯤꯕꯅꯦꯕ ꯑꯗꯣ ꯀꯤꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯤꯗꯤ ꯑꯗꯨꯝ ꯀꯤꯗꯣꯏꯅꯤ ꯀꯤꯕꯤꯗꯕ ꯍꯥꯏꯁꯦ ꯑꯣꯖꯥ ꯆꯪꯉꯛꯄꯗꯅꯦ ꯆꯪꯉꯛꯄꯗ ꯑꯗꯨꯝ ꯀꯤꯗꯣꯏꯅꯦꯕꯀꯣ ꯍꯪꯕꯁꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯄꯔꯁꯅꯦꯜꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯆꯪꯕꯗ ꯑꯩꯅ ꯌꯥꯝ ꯐꯔꯦ ꯑꯩꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯅꯠꯇꯕ ꯑꯩꯁꯦ ꯑꯗꯨꯝ ꯈꯔ ꯖꯣꯂꯤ ꯑꯣꯏꯒꯜꯂꯦꯕꯀꯣ ꯑꯗꯣ ꯁꯥꯊꯤ ꯆꯨꯝꯅꯒ ꯂꯩꯇꯥꯔꯗꯤꯀꯣ ꯑꯩꯁꯦ ꯆꯨꯝꯅ ꯅꯣꯔꯃꯦꯜꯗ ꯂꯩꯇꯥꯔꯗꯤ ꯃꯤꯅꯒ ꯁꯥꯎꯔꯒ ꯁꯥꯊꯤꯔꯒ ꯂꯩꯕ ꯃꯥꯟꯗꯣꯏꯅꯦꯕꯀꯣ ꯋꯥ ꯉꯥꯡꯉꯀꯥꯟꯗ ꯁꯨꯃꯥꯏꯅ ꯂꯣꯏꯅꯔꯛꯑꯀꯥꯟꯗ ꯑꯩꯁꯦ ꯖꯣꯂꯤ ꯑꯣꯏꯗꯤ ꯈꯪꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯩꯗꯤ ꯏꯃꯥꯟꯅꯕꯗꯣ ꯑꯣꯏꯅ ꯑꯗꯨꯝ ꯂꯣꯏꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯂꯧꯐꯝ ꯊꯣꯛꯄ ꯔꯣꯜꯁꯨ ꯑꯗꯨꯝ ꯃꯇꯥꯡ ꯆꯥꯅ ꯂꯧꯔꯛꯑꯦ ꯑꯗꯨꯒ ꯒꯦꯞ ꯑꯃꯗꯤ ꯑꯗꯨꯝ ꯊꯝꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯀꯥꯟꯗꯁꯨ ꯑꯗꯨꯝ ꯏꯃꯥꯟꯅꯕꯗꯨꯅ ꯑꯩꯉꯣꯟꯗ ꯐ꯭ꯔꯤ ꯑꯣꯏꯍꯟꯕꯗꯣ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯇꯤꯆꯔ ꯁ꯭ꯇꯨꯗꯦꯟꯁ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯌꯦꯕ ꯑꯣꯖꯥꯗꯨꯅ ꯑꯩꯉꯣꯟꯗ ꯐ꯭ꯔꯦꯡꯛ ꯑꯣꯏꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯈꯜꯂꯀꯥꯟꯗ ꯍꯪꯅꯤꯡꯕ ꯑꯃ ꯄꯣꯛꯍꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯄꯣꯛꯇ ꯇꯥꯔꯒꯗꯤ ꯑꯩꯅ ꯑꯗꯨꯝ ꯇꯥꯛꯊꯔꯅꯤ ꯑꯗꯨꯗꯨꯒ ꯃꯣꯏꯅꯁꯨ ꯈꯪꯗꯕ ꯌꯥꯎꯕꯗꯣ ꯍꯪꯕ ꯉꯝꯗ ꯇꯥꯔꯗꯤ ꯀꯥꯟꯅꯗꯦꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯑꯣꯖꯥ ꯑꯣꯏꯅꯤꯡꯕ ꯌꯪꯁꯇꯔ ꯂꯩ ꯇꯥꯔꯒꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯍꯦꯟꯗꯜ ꯇꯧꯕꯁꯦ ꯑꯗꯨꯝ ꯍꯩꯕꯤꯌꯣ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯒꯦꯞ ꯑꯃꯗꯤ ꯂꯩꯍꯟꯒꯗꯕ ꯍꯥꯏꯗꯤ ꯑꯩ ꯖꯣꯂꯤ ꯑꯣꯏꯔꯦ ꯑꯩ ꯑꯉꯥꯡ ꯂꯣꯏꯅꯕꯁꯦ ꯏꯃꯥꯟꯅꯕꯅ ꯈꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯌꯥꯝꯅ ꯑꯣꯄꯟꯂꯤ ꯑꯣꯏꯊꯣꯛꯄꯗꯤ ꯌꯥꯗꯕ ꯒꯦꯞ ꯑꯃꯗꯤ ꯊꯝꯒꯗꯕꯅꯤ ꯑꯩꯅ ꯑꯣꯖꯥꯅꯤ ꯅꯪꯅ ꯁꯥꯇ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯒꯦꯞ ꯑꯃꯗꯤ ꯊꯝꯒꯗꯕ ꯑꯗꯨꯗꯨꯒ ꯃꯇꯥꯡ ꯆꯥꯅ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯆꯨꯋꯦꯁꯟꯗꯣ ꯍꯦꯟꯗꯜ ꯇꯧꯕ ꯑꯃ ꯍꯩꯕ ꯆꯪꯉꯦ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯊꯥꯒꯠꯆꯔꯤ ꯏꯆꯦ